Khoisaonaraba Meeyamna Lambi Thingzillure semlagani haibagi thazaba pibadagi handokre. Wangjing hairok lamkhaigi Wangjing New Market mapagi lambi matek asi sembinaba kayara khana hairabasu mari leinaba singna sembidabadagi ngasi New Market ta potfam famlibi Khoisaonaraba ima ibel Meeyamna ngasi nungthil pung amarom tarakpa matamda lambi asi thingzinduna Khongjang Changsillure. Adubu lambi asigi contractor na tha asigi tang 16 tagi semba hauragani haina thazaba pibadagi Khongjang adu handokre. Masing yamlaba potfam fambi imaibel singna New Market mapada lambida polangna chingba thamjinduna chathok chasin tawba thingzinki. Khongjang aduna maram oiraga Wangjingdagi hairok changadaba amadi hairok lomdagi thorakpa gari sing chatpa yadabadagi chauna apanba thokhanki. Wangjingdagi hairok taba lambi paringi Wangjing hodamba mapada su imaibel singna lambi thingduna Khongjang changsinki. Tungda Thobal Police Station gi OC Inspector Sapam Ibomcha amadi Wangjing Outpost ki Assistant Sub Inspector Tekcham Somen na luchingba police ki team ama laklaga Khongjang Changsillure ima ibil singa wari shana ki. Police ki maikaidagi lambi semgadoriba contractor aduga pau faunaraba matungda athuba matamda lambi matek adu koilas thaduna semjilagani haibagi thazaba pibadagi lambi Thingbagi Khongjang adu nungthilgi pungani khara helakpa adwaida handokki. Ningsing wayai haukiba November gi tang 18 da New Market ta Kaithel family bi ima ibil singna Kaithel mapagi lambi matek asi numit manganigi manungda koilas thaduna semjindrabadi lambi tawthoktuna akanba Khongjang Changsillagani haina mari leinaba singda akanba wafam thamkhrabani. New Market ana khangnaba hairok lamkhai Wangjing bazar sidaisida hoi imaibel mayam singsi pofam phamiba imaibel singsi mafam sidaisida koila thabine na mamang thakra aikoigi tigada kakusungsina matam khara pibiyu haidi December la sudaida thage na haina haiba adugi matungina adu thadringai gi mamang mangoina na full mayam ama hauba imaibel mayam singsi bazar sida pot yonba ngamdaba full mayam sida sigumba sida ising thabida saibida ba amadi full hobuna maram markana akoi uji Wangjingda ngahakang akoi bal tawjai adubu tawriba balse akoi tasengna sumaina mamang thakta koila thabida bagi full horaga thamju sumaina thamgana mo oiragadi akoi makha tana balse chathajana bana hona jabani tawjabani imaibel mayam singsi punjanaraga ngasidi mayamsi akoi bazar phamiba imaibel sinju phulna maram orakanda anaba ayekba rukuba laihong tawbana singba mayam khongnaraba phulura mayam je sing chaibiba khopiba tika sorok sibu sembiriba Wangjing hairok lambi sibu sembiriba koila thabiriba tika tangusina koila thadri phawdi ising akoi toina saibidana imaibel singi phulurang khoriba se kitang kokna ba khona bi haiba wafam ama thamjabadagi koi yanaba ama porokana ban taune na toramba Wangjing tu hairok ID Wangjing hairok bazar New Market haiba mafam sida bal imaibel singa toramba do koi yanaba ama porokpadagi koi baldo handoksare makha tana sigi matungda tigada thabirakpa matam tang 20 phawgi manungda mana lambi si koila thabini haibado karigumba thabiragadi thabire nataga thabirakta taragadi makha tana laiba Wangjing gi imaibel mayam sinsina makha taba Khongjang kaya ama chongchongani haiba wafam kaya si thamjari miyang buma